Rambai Tengol Unit 32 da masi Diamond TV gi toner tinna lakpiraga 32 unit asigi oiba awara pakhara mateng pangbirani haidana lakpiri masi ekhuna laksari si Pinungai water supply gi leriba mafam sida khoi 32 unit ki mafam sida ni laksari se aluga mafam sida sinau sida awara pakhara hangjabada haibirakpa awara pakhara haijabada lekna mafam sida pujarakani aduga ngasigi mafam sida lerami mo to hai kare khoi gi lebiriba 80 unit sinau sing mafam sida leri sida su topa lebiriba or mapang singa su haiba tare lekai sigi pen hangjabada lamdamsigi miyamna su sana thangna kai kai mateng am pangbina pena tajai masi su yam sokhu sabu phongje aduga mafam sida su hai tare tonga ton singa su awara pa hangbira kan su khoi khoi gi thungdam haiba tare khoi dai tani khala kan su mafam sida du tek pangbiru masi kakka na te manipur le ba tonga ton unit kya hai jaba tare aduga ngasi oina di diamond donors ki aduga diamond tabi ba yengbi ba pumnamakna family gi haiba tare no no khoi sapong jaba wa home radio aduga hari ba sigi tabi ba mayam pumnamakki sidagi mate khara khara koina tongjaraga ni laksari se aduga leptana hokki ba mi gi hom dagi chathar bika ngasi nei koi ngasi phaw da dum sa chathar la ngai te ma la ngam ba thak so ona ki gani mayam pumnamakna ai koi ona mi Aramai Tengolna Yai Himalaya Bak Manipurna Yai Purum jari purum Kasi 32 unit Aramai Tengol gi mafam asida awada pa khare chinau sing na koina hangjaba matamda koina wale haiba polam sing ha tare madu gi lokthok charaga angai phadaba lantham season nagadaba koi gi chinau sing na koi gi damakta koi lamdam sing ngakpi ba matamda koina set chajagadaba haiba tare du tangai phadaba polam sing ni adanga si khusina jari mayam punamak so hariba mafam sida leiba sing asida mateng pangbiu mafam asi tangai phadana tinung leida leiba miyam naktagi nati ni lising ma chonga hena leiba tonga tongan ba buffer zone mayum makai sakraba torbung dagi miyoi kya su mafam asida khunna ko ina yaubiri masi khakta natana buffer zone oibane na atopa mafam kaya dagi su miyoi lising ga chonga chatu hena mafam asida leiba mafam ni marmasina mafam asida su akoina ngamjaba mateng pangjari miyam su pamina se haiba mafam ji tamjari thank you I go 32 unit mateng pangba lakpiro ko Diamond TV gi channel simu ko 32 unit ki mai ke gi hanana thagaba phongdok sari Dede koi apa mesti ada di lotion ni ko